viewers! Welcome back to my channel, PK Pothaminasi Kaminasi. Channel asina ngasisu anoba topic amaga iroinana atombu taram noksari amadi ikokna kurumjari. Channel asina ngasi puduna laksariba topic asi matam kuinagi mamangdagi hauna aikoina thau sanaraktraba haibatare matam amadadi yamna kanna masibu yamna lumda longnaramba ipaipu ahalaman singi matamdadi mamangai gi matamda yamna lumna yamna ki hangoina sanaramba posa amaka ngasi di thau sanaraktraba amadi khangnaraktabana maram oirakanda masi thau sanaraktraba kayama leibina maram oraga thoaningdaba thodu kayama thokiba amadi afaba lakadaba kayama mangkiba kayama leibisina maram orakana masidaki khajitang nathainaba amadi masidi khajang safanabagi damakta haiduna miyamna kudul tamjariba topic ni mapung oina angang poku matamda fattaba matam lei numit lei madu kari kari no habisu karamna yengani habisu tamjarake dan amana aikoina afaba thaba ma tangkhalakku matamda madugi hawdokpa numitsi fattaba numit lei karamna yengani hariba fattaba numit singchi kari no angang poku numitaso fattaba lei adobu topatabo angang pokuda hariba numit singchida pokhiba fattaba taba taragadi aikoina khangau biraga madugi tawhum thokpa kari kari no pratikana singba tawthokpi ho matamda adum safaba afaba oigani habase thamjage maram aduna aina samjalakanda adum thamjage ngasigi thamjariba topic asi afaba tangkhalakpa singsida natraga afaba aikoina angang pok matamda phattaba matam singchi karino amadi afaba thabak tawbu yadaba matam si karino haibani singsi yengnabagi damakta karamna yengani haduni ngasi miyamda khudol tamjadrisi miyeng taminasi ko ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯐꯕ ꯊꯕꯛ ꯍꯥꯏꯕꯁꯤꯗꯕꯨ ꯂꯣꯏꯅ ꯄꯥꯝꯅꯩ ꯑꯗꯨꯕꯨ ꯑꯐꯕ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯑꯋꯥꯡꯕ ꯊꯕꯛ ꯑꯃ ꯇꯥꯟꯈꯠꯂꯛꯄ ꯗꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯐꯠꯇꯕ ꯅꯨꯃꯤꯠꯇ ꯇꯥꯔꯤꯁꯤ ꯀꯔꯝꯅ ꯇꯥꯏ ꯍꯥꯏꯕꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯕꯁꯤ ꯀꯔꯝꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯠꯅꯕ ꯅꯨꯃꯤꯠ ꯍꯥꯏꯗꯨꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯊꯕꯥꯟꯗ ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯑꯁꯨꯝꯅ ꯊꯤꯕ ꯂꯩꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯊꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯠꯅꯕ ꯅꯨꯃꯤꯠ ꯍꯥꯏꯗꯨꯅ ꯂꯩꯒꯅꯦꯕ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯐꯕ ꯊꯕꯛ ꯑꯃ ꯍꯧꯗꯣꯛꯑꯒꯁꯨ ꯐꯠꯇꯕ ꯐꯣꯜ ꯂꯩꯕ ꯃꯗꯨꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯀꯌꯥ ꯑꯃ ꯂꯩꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤ ꯁꯤꯅꯤ ꯍꯥꯏꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕꯗ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯝ ꯁꯝꯅ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕꯤꯔꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯁꯤꯡꯁꯦ ꯊꯥ ꯑꯃꯒ ꯃꯥꯟꯅꯔꯣꯏ ꯊꯥ ꯈꯔ ꯃꯥꯟꯅꯕ ꯂꯩꯒꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤꯡꯁే ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯥꯗꯨꯒꯤ ꯂꯩꯔꯤꯕ ꯊꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯝꯕ ꯅꯨꯃꯤꯠꯇꯤ ꯑꯩꯈꯣꯏ ꯇꯠꯅꯩ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯇꯠꯅꯩ ꯏꯚꯟ ꯑꯩꯈꯣꯏꯅ ꯀꯩ ꯀꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯐꯧ ꯂꯧꯊꯕ ꯃꯇꯝꯗꯕꯨ ꯀꯩꯗꯒꯤ ꯐꯧ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯐꯥꯎꯕ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤꯡꯁꯤꯗ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯅꯨꯃꯤꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕꯤꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯂꯒ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯇꯧꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗ ꯇꯠꯅꯕ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕꯗ ꯀꯌꯥ ꯄꯥꯡꯗꯦ ꯑꯗꯨꯕꯨ ꯇꯠꯅꯕ ꯅꯨꯃꯤꯠꯇ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯂꯩ ꯑꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯂꯥꯛꯆꯔꯒꯦ ꯑꯌꯥꯝꯕꯅ ꯑꯐꯕ ꯇꯥꯟꯈꯠꯂꯛꯄ ꯊꯕꯛ ꯑꯗꯒꯤ ꯊꯕꯛ ꯑꯃ ꯍꯧꯒꯠꯂꯛꯄ ꯃꯇꯝꯁꯤꯡꯁꯤꯗ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤꯗ ꯍꯧꯕ ꯀꯥ ꯍꯦꯟꯅ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯔꯤꯅꯣ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤꯡꯁꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯑꯩ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯍꯥꯏꯐꯦꯠꯁꯨ ꯎꯍꯟꯖꯔꯛꯀꯦꯀꯣ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯖꯤꯕꯨ ꯊꯥꯗꯒꯤ ꯍꯧꯅ ꯍꯥꯏꯖꯔꯛꯀꯦ ꯁꯖꯤꯕꯨ ꯑꯃꯗꯤ ꯊꯧꯋꯥꯟ ꯄꯣꯏꯅꯨ ꯁꯖꯤꯕꯨ ꯊꯧꯋꯥꯟ ꯑꯃꯗꯤ ꯄꯣꯏꯅꯨ ꯍꯥꯏꯔꯤꯕ ꯊꯥ ꯑꯍꯨꯝꯁꯤꯡꯁꯤꯗ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯕꯗꯤ ꯁꯖꯤꯕꯨ ꯊꯧꯋꯥꯟ ꯄꯣꯏꯅꯨ ꯍꯥꯏꯔꯤꯕ ꯊꯥ ꯑꯍꯨꯝꯁꯤꯗ ꯅꯣꯡꯃꯥꯏꯖꯤꯡꯒ ꯅꯤꯡꯊꯧꯀꯥꯕꯒ ꯇꯠꯅꯒꯅꯦꯕ ꯑꯩꯈꯣꯏ ꯆꯌꯣꯜꯁꯤꯗ ꯂꯩꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯁꯤ ꯃꯅꯨꯡꯁꯤꯗ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧꯀꯥꯕ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯦ ꯁꯖꯤꯕꯨ ꯊꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯇꯠꯅꯒꯅꯤ ꯑꯗꯨꯒ ꯊꯧꯋꯥꯟ ꯊꯥꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯅꯣꯡꯃꯥꯏꯖꯤꯡꯒ ꯅꯤꯡꯊꯧꯀꯥꯕꯒ ꯇꯠꯅꯒꯅꯤ ꯑꯃꯗꯤ ꯄꯣꯏꯅꯨ ꯊꯥꯁꯤꯁꯨ ꯅꯣꯡꯃꯥꯏꯖꯤꯡꯒ ꯅꯤꯡꯊꯧꯀꯥꯕꯒ ꯇꯠꯅꯒꯅꯤ ꯑꯁꯨꯝꯅ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤꯡꯁꯤꯗ ꯍꯥꯏꯕꯗꯤ ꯁꯖꯤꯕꯨ ꯊꯧꯋꯥꯟ ꯑꯃꯗꯤ ꯄꯣꯏꯅꯨ ꯍꯥꯏꯔꯤꯕ ꯊꯥ ꯑꯍꯨꯝꯁꯤꯗ ꯅꯣꯡꯃꯥꯏꯖꯤꯡꯒ ꯅꯤꯡꯊꯧꯀꯥꯕꯒ ꯅꯨꯃꯤꯠꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯀꯌꯥꯁꯤꯡꯁꯤ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯃꯗꯤ ꯍꯥꯏꯔꯤꯕꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗꯁꯨ ꯐꯠꯇꯕ ꯐꯣꯜ ꯂꯩ ꯗꯣꯁꯀꯨꯝꯕ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯄꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯇꯧꯊꯣꯛꯄꯤꯍꯧꯕ ꯇꯥꯔꯦ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯊꯕꯛ ꯑꯇꯩ ꯍꯧꯗꯣꯛꯄꯒꯤ ꯊꯕꯛ ꯑꯣꯏꯅꯗꯤ ꯃꯁꯤ ꯍꯧꯗꯣꯛꯄꯤꯗꯕ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯨꯝꯅ ꯑꯣꯜꯂꯛꯄ ꯃꯈꯥ ꯇꯥꯕ ꯊꯥꯁꯤꯡꯁꯤꯁꯨ ꯑꯩ ꯊꯝꯖꯔꯛꯀꯦ ꯀꯥꯂꯦꯟ ꯊꯥ ꯂꯥꯡꯕꯟ ꯊꯥ ꯋꯥꯛꯆꯤꯡ ꯊꯥ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯀꯥꯂꯦꯟ ꯊꯥꯁꯤꯗꯁꯨ ꯂꯥꯡꯕꯟ ꯊꯥꯁꯨ ꯋꯥꯛꯆꯤꯡ ꯊꯥꯁꯨ ꯍꯥꯏꯔꯤꯕ ꯊꯥ ꯑꯍꯨꯝꯁꯤꯗ
ꯃꯄꯨꯡ ꯑꯣꯏꯅ ꯌꯨꯝꯁꯀꯩꯁ ꯑꯃꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤ ꯇꯠꯅꯕ ꯅꯨꯃꯤꯠ ꯑꯣꯏ ꯃꯁꯤꯗ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯕ ꯍꯧꯗꯣꯛꯄ ꯌꯥꯗꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯂꯩ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯁꯨ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗꯁꯨ ꯐꯠꯇꯕ ꯂꯩ ꯑꯗꯨꯅ ꯃꯁꯤꯗ ꯀꯩꯒꯨꯝꯕ ꯂꯩꯈꯤꯕ ꯇꯥꯔꯒꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯑꯣꯏꯅꯗꯤ ꯇꯧꯊꯣꯛꯄꯤꯕ ꯌꯥꯕ ꯀꯩꯀꯩ ꯁꯨꯝ ꯇꯧꯊꯣꯛꯄꯤꯍꯧꯒꯗꯕꯅꯤ ꯑꯗꯨꯒ ꯁꯨꯝ ꯀꯣꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯊꯧꯁꯥꯍꯧꯗ꯭ꯔꯒꯗꯤ ꯁꯨꯝ ꯐꯠꯇꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯑꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯪꯖꯔꯨꯕ ꯅꯠꯆꯗꯦ ꯆꯨꯝꯅꯈꯛꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯕꯤꯔꯝꯕ ꯊꯝꯕꯤꯔꯝꯕꯁꯤꯡꯗꯨ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯁꯤꯗ ꯀꯩꯒꯨꯝꯕ ꯁꯨꯝ ꯁꯣꯏꯕ ꯂꯥꯟꯕ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯨꯝꯊꯣꯛꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯃꯤꯟꯅꯕ ꯑꯣꯏꯗꯅꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯗꯦꯟ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯊꯪꯗ ꯏꯉꯥ ꯊꯥ ꯃꯦꯔꯥ ꯊꯥ ꯐꯥꯏꯔꯦꯟ ꯊꯥ ꯍꯥꯏꯔꯤꯕꯁꯤꯗ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯏꯉꯥ ꯊꯥ ꯃꯦꯔꯥ ꯊꯥ ꯐꯥꯏꯔꯦꯟ ꯊꯥ ꯍꯥꯏꯔꯤꯕ ꯊꯥ ꯑꯍꯨꯝ ꯑꯁꯦ ꯑꯁꯤꯅ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤ ꯈꯛ ꯇꯠꯅꯒꯅꯦꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤ ꯇꯠꯅꯒꯅꯤ ꯏꯉꯥꯅꯦ ꯃꯦꯔꯥꯅꯦ ꯐꯥꯏꯔꯦꯟꯅꯦ ꯍꯧꯖꯤꯛꯁꯤ ꯃꯦꯔꯥ ꯊꯥꯅꯦ ꯃꯌꯥꯝ ꯈꯪꯕꯤꯔꯣ ꯃꯦꯔꯥ ꯊꯥꯁꯤꯗ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤ ꯇꯠꯅꯕ ꯅꯨꯃꯤꯠ ꯑꯣꯏ ꯃꯁꯤꯗ ꯑꯐꯕ ꯊꯕꯛ ꯍꯧꯗꯣꯛꯄꯤꯒꯅꯣ ꯇꯧꯕꯤꯒꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯏꯉꯥ ꯏꯉꯦꯟ ꯑꯃꯗꯤ ꯂꯝꯇꯥ ꯏꯉꯥꯅꯦ ꯏꯉꯦꯟꯅꯦ ꯂꯝꯇꯥꯅꯦ ꯍꯥꯏꯔꯤꯕ ꯊꯥ ꯑꯍꯨꯝ ꯑꯁꯤꯗ ꯇꯠꯅꯕ ꯅꯨꯃꯤꯠꯁꯦ ꯁꯒꯣꯜꯁꯦꯜ ꯑꯃꯗꯤ ꯊꯥꯡꯖ ꯌꯥꯝꯅ ꯀꯟꯕ ꯅꯨꯃꯤꯠ ꯉꯥꯛꯇꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯃꯗꯤꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯉꯥ ꯍꯤꯌꯥꯡꯒꯩ ꯑꯃꯗꯤ ꯂꯝꯇꯥꯒꯤ ꯁꯒꯣꯜꯁꯦꯜ ꯑꯃꯁꯨꯡ ꯊꯥꯡꯖꯗ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕꯁꯨ ꯑꯣꯏ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯅ ꯈꯪꯕꯤꯔꯣ ꯁꯤꯅꯤꯗ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯊꯕꯛ ꯍꯧꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕ ꯁꯨꯝ ꯆꯌꯦꯠꯅꯕ ꯈꯔ ꯂꯩ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯊꯕꯛꯁꯤꯡꯁꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯕ ꯑꯩꯅ ꯇꯥꯜꯂꯤꯕ ꯇꯥꯔꯒꯦꯠꯁꯤ ꯌꯧꯕ ꯉꯝꯗꯕ ꯑꯁꯨꯝꯅ ꯂꯩ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯗꯒꯤ ꯈꯔꯁꯨ ꯑꯗꯨꯝ ꯇꯥꯖꯩ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯁꯨ ꯑꯗꯨꯝ ꯂꯩꯕꯤꯔꯝꯕ ꯏꯕꯤꯔꯝꯕꯁꯤꯡꯗꯨꯅꯤ ꯑꯩ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯤꯁꯤ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯒꯤꯗꯤ ꯆꯨꯝꯅꯈꯛꯀꯤ ꯈꯪꯃꯤꯟꯅꯕ ꯄꯥꯝꯖꯕꯒꯤ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯅꯤ ꯑꯗꯨ ꯃꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟꯗ ꯅꯠꯇꯕ ꯄꯣꯖꯤꯇꯤꯚꯂꯤ ꯀꯃꯦꯟꯗꯨ ꯂꯥꯛꯄꯤꯔꯀꯥꯟꯗ ꯍꯦꯟꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯁꯃꯥꯖꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯈꯨꯟꯅꯥꯏꯁꯤ ꯂꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯃꯈꯩ ꯈꯪꯃꯤꯟꯅꯍꯧꯔꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯁꯦꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯈꯤꯇꯪ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯈꯛ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯇꯣꯄꯤꯛ ꯑꯃꯃꯝ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤꯡꯗ ꯇꯧꯕ ꯌꯥꯕ ꯑꯃꯁꯨꯡ ꯌꯥꯗꯕ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯇꯠꯅꯕ ꯅꯨꯃꯤꯠꯇ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯌꯥꯗꯕꯁꯤꯡꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯅꯨꯃꯤꯠꯁꯤꯡꯅꯣ ꯀꯔꯝ ꯊꯥꯗ ꯀꯔꯤ ꯅꯨꯃꯤꯠ ꯂꯩꯕꯁꯤꯡꯅꯣ ꯍꯥꯏꯕꯗꯨ ꯈꯛꯅꯤ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯁꯤ ꯑꯗꯨꯅ ꯋꯥꯐꯝ ꯈꯔꯁꯤꯒ ꯂꯣꯏꯅꯅ PK ꯆꯦꯅꯦꯜꯗꯉꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯇꯦꯟꯁꯤꯟꯖꯒꯦ ꯍꯌꯦꯡꯁꯨ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃ ꯑꯗꯣꯝꯒꯤꯗꯃꯛꯇ ꯈꯨꯠꯁꯤꯟꯅꯖꯒꯦ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ